mayambo ahan namaktada ikok nonna taram na oksari akhuna ngasisu amuk purga laksari akhuna thajarak warida nangna lot khrasu aroiba saru ngasiga aroiba saru asidana wari asina kari bo haning liba kari oiriba haibada mayam punna mangna wari sitara kam khamuna rasi haujuk tabi rasi nangna lot khrasu aroiba saru prem gi machi do hojikti manaw nu ban hairakpa wahising adu taba matamda mahak gyan tarakle mi haibasidi soidaba landaba kanasu leite kariguma khongthang ama natraga kariguma thudo amada mi haibasidi adamak soikabi yai lekha takibi yai haibase prem gi masi adusu khangle mahak masamak yamna phabane aidu khudong thiba taroi haduna napal kaya maka jarubane adubu ngasigi nimit asida maganu sinariba nupaduna su mangonda tat tawnaba honarakpane adubu mala thina thina ngangliba magi mapanu pa prem nati mabu kanbibane mapanu pagi mangda mahaki machi adudi adum ikaire numittugi matungdagi masi adasu prem gi lambida karimta haikidre kuthingi lakidre prem na pamjariba nushijariba leimagi baramdasu karimta hairakidrebane masi aduna handana prem da wari kayam sare ibungo handakti nangna tawning matawbada nangna pamba lambida chatpada iche nangonda kashum hairora iche se gyan tarabane aina maheli khalubane aidi khudong thiba kashum tade haduna napal karubane adubu aigi chumatam lalaba kanda karino kamdobana habada khangi habadune nang amadi lemigi nuksi patung yonaba iche nasu mateng pangani aidi yum pantingne nakhoi ani hana luhongnaba thorang tawbigani nang karimata wagana ainasu lemigi manaka chattuna nangi wari kayam sagane aina mangthakta haikiba mangonda ngakkiba jaikiba kayado aina ngakpiyo haduna fajana haijagani masegi wadu tabada prem nukumme ise yaranida mangonda karimata hairorano maseduna kumme yade aina mangonda haigadaba waya malairi nang khangdaba aina maga thingnaba matamda aina magi thamoi sognaba wa kayam haiki masina maram oiraga mana ingonda sauki waroki makhoigi yumgi mina phawba ingonda saubane adubu aina fajana haijaraga aina haikabasing ado ngakpiyo haijagani leimadi yumda lalabra premna kumme numit tarani rublerega lakadaba male masena mo adudi mala labakanda akoi punna chase aduga aiga magori sanage asumna hojikti masin mapani do nungai body kayam sari prem gi mamasu masanu piga thodo adugi damakta thawai wajarabani pakalambani adubu premna fajana wari sing adu singdokpadagi mama adusu pakadu pare hojikti makhoigi yumgi mi khudimak prem gi pamba lambida kadimata haidre makhoi khudimak punna yare prem gi masega khangnaba nupa aduna su prem gi maseda numinini humni lerega phone torae aduga mahaksu makhoi ani gi thokiba thodok sing adu gi maramda su fajana hajarakle aina wakal pigluba ataba wakal kaya amana mang tharubadagi numitu gi thodo ado thokibani nang ebu sagano ebu muktada ngakpiyo haduna prem gi masega khangnaba nupa aduna su maseda fajana hajarame masi adudi sauningma nungaitaba kaya aduna nupa adu ngangle zaire nangna ebu thamosing nuksibo oiramlabadi numittuda nangna khalliba ebu manghanaba honariba kaya ado toromdaba yai nangna ebu thajadabane adugisu mathakta nangna igi pusibu mangnab honabane ai nangbu tukase aina nangbu matam amada yama thajarame adubu numittugi thodo aduna nang kanano karino habase aina nangbu masak muna khangle nangdi pelaba natra asumna chopi kaiba kaya manang base nang tasena mak harawraba natra magi wahising adu taba matamda nupa adudi karimata khumbang ngamdre magadi karibu haine ai soikre ai lankre hajabasitani nupi aduna mukasu makha tare ai yamni ikai numituda makhoina photo kaya makapki lesabi aise tasena mamalabane aigi pusida asumna khudong tiba thodo amata phabu thoktre adubu nangaloina rubadagi aisu ngasidi chopi kai bhabado ai dangle magi wadu tabada nupa aduna phajana haire nang aibu tasena mangakpiyo nangna aibu tasena mathajadabra ai akhoigi yumgi bisingdo nakhoida tharakke aduga wari sanhanse ai matungdagidi asiguma mathong chadaba thodo ase thogalaroi aduga nangondasu ai hairalara nang aibu saganoba se amukta ngakpiyoba asumna
ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯍꯥꯏꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯊꯥꯔꯛꯄ ꯉꯝꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯉꯝꯒꯅꯤ, ꯍꯌꯦꯡꯃꯛ ꯊꯥꯔꯛꯀꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯍꯌꯦꯡꯗꯤ ꯌꯥꯔꯣꯏ, ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯂꯩꯔꯒ ꯊꯥꯔꯛꯑꯣ, ꯑꯩ ꯃꯇꯝ ꯍꯥꯏꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯉꯁꯤꯃꯛ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯟꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ, ꯃꯥꯒꯤ ꯂꯣꯏꯔꯕ ꯀꯥꯟꯗ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯊꯥꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯊꯥꯔꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯡꯒꯅꯤ, ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯗꯨꯝ ꯂꯦꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯂꯩꯃꯅ ꯌꯨꯝꯗ ꯂꯥꯛꯀꯗꯕꯁꯨ ꯅꯨꯃꯤꯠ 2ꯗ ꯉꯥꯏꯔꯦ꯫ ꯄ꯭ꯔꯦꯝꯒ ꯂꯩꯃꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯄ꯭ꯔꯦꯝꯅ ꯐꯖꯅ ꯍꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯌꯥꯔꯦ, ꯅꯪꯒꯤ ꯃꯥꯌꯣꯛꯇꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯂꯩꯃꯅꯁꯨ ꯄ꯭ꯔꯦꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯅꯁꯨ ꯐꯖꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯂꯩꯃꯅ ꯌꯨꯝꯗ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯕꯒꯤ ꯇꯨꯡꯗꯗꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯉꯁꯤꯗꯤ ꯂꯩꯃ ꯌꯨꯝꯗ ꯊꯣꯔꯛꯂꯦ꯫ ꯌꯨꯝꯗ ꯂꯩꯔꯕ ꯀꯥꯟꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅꯁꯨ ꯃꯉꯣꯟꯗ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯊꯜꯂꯝꯕꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ, ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯁꯨ ꯐꯖꯅ ꯄꯨꯜꯍꯜꯂꯝꯃꯤ, ꯂꯣꯏꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯃꯥꯈꯣꯏ ꯃꯆꯦꯈꯣꯏꯅ ꯈꯔ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯕꯁꯨ ꯂꯩꯃꯗꯤ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯦ꯫ ꯃꯔꯛꯇꯕꯨꯗꯤ ꯄ꯭ꯔꯦꯝꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯒ ꯈꯔ ꯆꯠꯄꯗꯣ ꯂꯩꯃ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯕꯨꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯕ ꯅꯠꯇꯅ ꯂꯩꯃꯅ ꯆꯠꯂꯒ ꯃꯈꯣꯏꯒ ꯄꯨꯜꯂꯨꯕ ꯂꯣꯏꯅꯔꯨꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯃ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒ ꯂꯣꯌꯨꯝꯕꯒ ꯊꯦꯡꯅꯈꯤ꯫ ꯂꯣꯌꯨꯝꯕꯕꯨ ꯎꯕꯗ ꯂꯩꯃꯗꯤ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯂꯩꯃꯕꯨ ꯀꯧꯔꯛꯏ, ꯂꯩꯃ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯂꯩꯃꯒ ꯂꯥꯛꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯈꯪꯉꯤ ꯂꯩꯃꯅ ꯍꯩꯅꯗ꯭ꯔꯦ, ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯂꯩꯃꯁꯨ ꯑꯍꯥꯟꯕ ꯂꯣꯌꯨꯝꯕꯅ ꯀꯧꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯂꯣꯌꯨꯝꯕꯗꯤ ꯍꯟꯖꯤꯟ ꯂꯩꯃꯗ ꯀꯧꯔꯤ, ꯂꯩꯃ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ? ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯅ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ, ꯊꯕꯛ ꯆꯠꯂꯨꯕꯅꯦ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ? ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯛꯄꯅꯤꯗ, ꯆꯠꯂꯛꯄ ꯌꯥꯗ꯭ꯔꯕꯣ? ꯂꯩꯃꯅ ꯑꯃꯨꯛ, ꯌꯥꯗꯦ, ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ, ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ, ꯂꯩꯃ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏꯌꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤꯕ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯍꯣꯏ, ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯆꯝꯅ ꯀꯧꯖꯕꯁꯤꯗꯤ ꯅꯪ ꯈꯨꯝꯕꯗꯤ ꯌꯥꯏꯗꯅ꯫ ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯌꯥꯗꯦ, ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯄꯨꯟꯗꯕ ꯂꯣꯏꯅꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ꯫ ꯅꯪꯒ ꯄꯨꯜꯂꯨꯕ ꯅꯪꯒ ꯂꯣꯏꯅꯔꯨꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯄꯨꯜꯂꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯡꯗ ꯑꯩꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯂꯤꯕꯁꯦ ꯅꯪꯒ ꯄꯨꯜꯂꯨꯕꯗꯒꯤꯅꯤ꯫ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯂꯩꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯧ, ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯣꯏꯔꯨꯔꯕꯅꯤꯅ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ꯫ ꯌꯥꯝꯅ ꯆꯝꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪ ꯑꯩ ꯀꯧꯅꯕꯗꯤ ꯌꯥꯏꯗꯅ꯫ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯌꯥꯗꯦ, ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ, ꯅꯪꯅ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯃꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯄꯨꯔꯞ ꯆꯠꯄ ꯍꯧꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯈꯪꯉꯤ ꯂꯩꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ, ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ꯫ ꯂꯩꯃꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯂꯩꯃ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯃꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯝꯕꯨ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯄ꯭ꯔꯦꯝꯁꯨ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯍꯦꯟꯅ ꯂꯩꯃꯅ ꯉꯥꯏꯕ ꯃꯇꯝꯗ ꯌꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯌꯧꯔꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯌꯨꯝꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯩꯃꯅ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯑꯃꯨꯛꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫
ꯑꯗꯨꯒ ꯂꯩꯃꯗ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯔꯛꯏ ꯂꯩꯃ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯗꯤ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯂꯣꯌꯨꯝꯕꯅ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯣꯌꯨꯝꯕꯗ ꯆꯩꯔꯤ ꯅꯪ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯩꯁꯦ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯕ ꯑꯩꯕꯨ ꯂꯛꯅꯕꯗꯣ ꯅꯪ ꯄꯦꯟꯗ꯭ꯔꯤꯕꯔꯥ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯣꯌꯨꯝꯕꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯇꯞꯅ ꯑꯃ ꯈꯨꯝꯂꯛꯏ ꯂꯩꯃ ꯑꯩꯅ ꯅꯪꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯑꯁꯨꯝ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯤꯕ ꯂꯩꯃꯅ ꯈꯨꯝꯃꯦ ꯈꯟꯗꯕ ꯌꯥꯗꯕꯅꯦ ꯅꯪꯗꯤ ꯅꯇꯨ ꯊꯤꯔꯕꯅꯦ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯂꯤꯕꯁꯦ ꯅꯪ ꯅꯃ ꯌꯥꯝꯅ ꯀꯟꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯥꯅꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯂꯩꯃꯅ ꯁꯥꯎꯅ ꯁꯥꯎꯅ ꯂꯣꯌꯨꯝꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤꯉꯩꯁꯤꯗ ꯄ꯭ꯔꯦꯝꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯄ꯭ꯔꯦꯝ ꯇꯁꯦꯡꯅꯃꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯄ꯭ꯔꯦꯝꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯄꯔꯞ ꯃꯈꯣꯏ ꯑꯅꯤꯒ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯂꯩꯃꯅ ꯇꯝꯂꯦ ꯇꯥꯃꯣ ꯄ꯭ꯔꯦꯝ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯅꯦ ꯃꯇꯨ ꯊꯤꯔꯕ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯇꯨꯡ ꯏꯟꯅꯔꯒ ꯁꯨꯝ ꯂꯩꯔꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯞ ꯇꯥꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯣꯌꯨꯝꯕꯅ ꯌꯥꯝꯅ ꯆꯝꯅ ꯈꯨꯝꯃꯤ ꯄ꯭ꯔꯦꯝ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯨꯝꯅ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯂꯩꯃꯅ ꯁꯤꯗ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯑꯩꯁꯨ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯥꯒꯤꯁꯦ ꯍꯥꯏꯁꯤꯟꯅꯔꯤꯕꯅꯤ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤꯕ ꯃꯇꯨ ꯊꯤꯔ ꯐꯥꯎꯕꯗ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯂꯤꯕꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯍꯪꯉꯤ ꯅꯪꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯅ ꯂꯣꯌꯨꯝꯕꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯂꯣꯌꯨꯝꯕꯗꯤ ꯀꯔꯤꯃꯠꯇ ꯈꯨꯠ ꯍꯟꯗꯦ ꯄ꯭ꯔꯦꯝꯅꯕꯨꯗꯤ ꯃꯉꯣꯟꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯒꯤ ꯃꯈꯆꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤ ꯌꯥꯔꯦ ꯆꯠꯂꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯂꯩꯃꯒꯤ ꯇꯨꯡꯗ ꯏꯟꯅꯒꯅꯨ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯀꯔꯤꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯕꯗꯒꯤ ꯂꯣꯌꯨꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯆꯠꯈꯤ ꯄ꯭ꯔꯦꯝꯒ ꯂꯩꯃꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯒ ꯇꯤꯟꯅꯕ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯕ ꯃꯇꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯄ꯭ꯔꯦꯝꯒꯤ ꯃꯆꯦꯒꯤ ꯋꯥꯔꯤꯅꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯂꯒ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯑꯗꯨꯝꯅ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯆꯦꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯈꯤ ꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯦ ꯑꯦ ꯄ꯭ꯔꯦꯝꯒꯤ ꯃꯆꯦꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃ ꯐꯣꯇꯣꯒ ꯀꯥꯞꯂꯒ ꯃꯉꯣꯟꯗ ꯀꯤꯍꯟꯕꯗꯨꯕꯣ ꯑꯃꯅ ꯑꯃ ꯈꯨꯝꯃꯦ ꯃꯥꯅꯦ ꯏꯁ ꯃꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯀꯤꯗꯅ ꯇꯧꯕꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯅꯣꯛꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯃ ꯀꯧꯔꯤ ꯑꯣꯏ ꯏꯕꯥꯏ ꯑꯃꯨꯛꯇ ꯂꯥꯛꯈꯣꯅꯦ ꯑꯁꯤꯗ ꯋꯥ ꯑꯝꯇ ꯍꯥꯏꯅꯁꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯦ ꯏꯕꯥꯏ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪ ꯑꯩꯈꯣꯏꯗ ꯁꯥꯎꯒꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯧꯗꯣꯛꯇꯣ ꯇꯧꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯏꯕꯥꯏ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄ꯭ꯔꯦꯝ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯈꯟꯕ ꯑꯩꯈꯣꯏꯗ ꯋꯥꯔꯧꯕꯗꯣ ꯇꯧꯅꯣꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ ꯑꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯦ ꯏꯕꯥꯏ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯒꯤ ꯃꯆꯦꯒ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯐꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯥꯕꯅꯦ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯥꯎꯅꯣꯕ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒ ꯂꯨꯍꯣꯡꯒꯗꯣꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯇꯥꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ
ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯃꯅ ꯑꯃ ꯍꯪꯉꯦ ꯑꯁ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯝꯒꯤ ꯃꯆꯦꯒ ꯃꯥꯒꯁꯨ ꯂꯨꯍꯣꯡꯒꯗꯣꯔꯦ ꯑꯁꯤꯒꯨꯝꯕꯁꯦ ꯐꯖꯅ ꯍꯥꯏꯗꯣꯛꯈꯤꯕꯅ ꯐꯠꯇꯕ꯭ꯔꯥꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯪꯗꯦ ꯅꯪꯅꯕꯨꯗꯤ ꯐꯩ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨꯅ ꯄ꯭ꯔꯦꯝꯗꯁꯨ ꯃꯆꯦꯗꯁꯨ ꯄꯨꯟꯅ ꯍꯥꯏꯔꯝꯗꯅ ꯑꯁ ꯂꯥꯜ ꯑꯃꯨꯛ ꯊꯣꯛꯇꯅꯀꯣ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥꯗꯨꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯄ꯭ꯔꯦꯝꯅ ꯁꯤꯟꯕꯅꯤ ꯄ꯭ꯔꯦꯝꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯒꯤ ꯃꯆꯦꯗꯕꯨꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯐꯣꯟꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯏꯀꯥꯏꯕ ꯀꯌꯥꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ ꯃꯆꯦ ꯂꯧꯗ꯭ꯔꯕꯁꯨ ꯂꯧꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯀꯌꯥ ꯑꯃ ꯅꯨꯄꯥꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯃ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯂꯩꯃ ꯃꯇꯝ ꯊꯥꯅꯈꯤ ꯎꯅꯈꯤ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯈꯤꯕꯅ ꯄ꯭ꯔꯦꯝ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯨꯄꯥꯗꯨꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯤ ꯈꯔ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯄ꯭ꯔꯦꯝꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯄ꯭ꯔꯦꯝꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠ ꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯃꯤ 3-4 ꯁꯨꯈꯤꯕꯅ ꯄ꯭ꯔꯦꯝꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯃꯗꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯡꯒꯜ ꯂꯩꯇꯦ ꯃꯥꯅ ꯀꯟꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯃꯛꯇꯤ ꯂꯝꯕꯤ ꯃꯌꯥꯅꯤ ꯂꯩꯃꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯧꯅ ꯂꯥꯎꯔꯤ ꯃꯤ ꯍꯥꯠꯂꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯍꯥꯡ ꯍꯥꯡꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅ ꯀꯔꯤꯃꯠꯇ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯑꯁꯣꯝꯗ ꯄ꯭ꯔꯦꯝꯗꯤ ꯃꯁꯥꯗꯨ ꯐꯅꯌꯥꯝꯅ ꯁꯣꯛꯂꯦ ꯂꯥꯏꯕꯛ ꯐꯕ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯕꯤ ꯑꯗꯨꯃꯛꯇꯤ ꯂꯣꯌꯨꯝꯕꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯅꯤ ꯂꯣꯌꯨꯝꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯂꯩꯃꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯈꯨꯠ ꯀꯠꯄꯅꯤ ꯂꯣꯌꯨꯝꯕꯗꯤ ꯂꯩꯝ ꯎꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯂꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯉꯁꯤꯅ ꯑꯃꯨꯛ ꯉꯥꯜꯂꯛꯀꯗ꯭ꯔꯥ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯃꯍꯥꯛ ꯒꯥꯔꯤ ꯈꯥꯝꯂꯔꯣꯏ ꯍꯥꯏꯗꯨꯅꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯃꯈꯣꯏꯕꯨ ꯊꯜꯂꯒ ꯂꯩꯈꯤꯕꯅ ꯂꯣꯌꯨꯝꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ ꯒꯥꯔꯤ ꯈꯥꯝꯂꯕ ꯀꯥꯟꯗ ꯂꯩꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯥꯃꯣ ꯄ꯭ꯔꯦꯝꯗꯣ ꯑꯁꯤꯗ ꯃꯤ ꯈꯔꯅ ꯐꯨꯔꯒ ꯂꯩꯔꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯂꯩꯃ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯗꯤ ꯎ ꯃꯪꯒꯣꯟꯅꯦ ꯑꯩꯕꯨ ꯎꯔꯒ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯦ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯗꯣ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯏ ꯂꯩꯃꯅ ꯀꯞꯂꯒ ꯂꯣꯌꯨꯝꯕꯗ ꯍꯥꯏꯔꯤ ꯇꯝꯕ ꯂꯣꯌꯨꯝꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯇꯥꯃꯣ ꯄ꯭ꯔꯦꯝꯁꯦ ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯇꯥꯔꯦ ꯑꯩ ꯅꯈꯣꯛ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯨꯝꯅ ꯂꯩꯃꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗꯗꯤ ꯂꯣꯌꯨꯝꯕ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯔꯞ ꯆꯪꯈꯤ ꯄ꯭ꯔꯦꯝꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯗꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯄ꯭ꯔꯦꯝꯁꯨ ꯂꯣꯌꯨꯝꯕ ꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯊꯧꯅꯥ ꯂꯥꯛꯂꯦ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯐꯖꯅ ꯐꯨꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯌꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯄꯨꯟꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯄ꯭ꯔꯦꯝ ꯇꯁꯦꯡꯅꯃꯛ ꯂꯣꯌꯨꯝꯕ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯏꯀꯥꯏꯔꯝꯃꯦ ꯃꯃꯥꯡꯒꯤ ꯎꯅꯕꯗ ꯃꯍꯥꯛꯅ ꯂꯣꯌꯨꯝꯕꯗ ꯈꯨꯠ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯃꯅꯁꯨ ꯂꯣꯌꯨꯝꯕꯗ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯂꯣꯌꯨꯝꯕꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯀꯟꯕꯤꯔꯤ ꯂꯩꯃꯁꯨ ꯂꯣꯌꯨꯝꯕꯕꯨ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯌꯥꯝꯅ ꯇꯟꯅ ꯂꯣꯌꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯂꯣꯌꯨꯝꯕ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯔꯝꯕ ꯊꯣꯛꯂꯤꯕꯅꯣ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ
ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯗꯕ ꯃꯇꯝꯁꯦ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯣ ꯑꯁꯨꯝꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯎꯅꯕꯁꯦ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯝ ꯍꯦꯟꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯑꯃ ꯀꯧꯔꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯈꯨꯠꯄꯨ ꯑꯗꯣ ꯃꯤ ꯈꯔ ꯌꯥꯝꯂꯞꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯦ ꯇꯨ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ ꯄ꯭ꯔꯦꯝ ꯅꯪ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯩꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯥꯗ ꯂꯥꯞꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤ ꯌꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯄ꯭ꯔꯦꯝꯅ ꯑꯃ ꯈꯨꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯊꯜꯂꯝꯂꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯗꯦ ꯂꯩꯃ ꯌꯥꯎꯔꯤꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯗꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯩꯃꯁꯤ ꯄꯨꯔꯒ ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯩꯔꯣ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯦꯝꯁꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯃꯥꯏ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯔꯕꯨꯗꯤ ꯁꯣꯛꯏ ꯑꯗꯨꯕꯨ ꯂꯥꯞꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯗꯨꯒ ꯂꯩꯕ ꯄꯨꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯣꯌꯨꯝꯕꯗ ꯇꯞꯅ ꯍꯪꯈꯤ ꯀꯗꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯣ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩꯁꯨ ꯈꯪꯉꯤ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯃꯗ ꯏꯔꯥꯟ ꯀꯌꯥ ꯑꯃ ꯂꯪꯖꯈꯤ ꯏꯔꯥꯜꯁꯤꯡ ꯑꯗꯣ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯁꯅꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯃꯛ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒꯅꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯀꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯗꯥꯏꯗꯅꯣ ꯑꯃ ꯅꯨꯡꯉꯥꯏꯅ ꯊꯩꯈ꯭ꯔꯒꯅꯤ ꯂꯩꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯔꯥꯜ ꯀꯌꯥ ꯑꯃ ꯂꯪꯁꯤꯟꯈꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯠ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕ ꯋꯥꯔꯧꯔꯝꯕꯁꯤꯡ ꯑꯗꯣ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯀꯣꯛꯍꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯃꯠꯇ ꯃꯥꯌꯣꯛꯅꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ